ꯉꯁꯤꯅꯨꯃꯤꯗ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯖꯖꯁꯤꯡꯗ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ IDPꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯕꯤꯅꯕ ꯄꯣꯏꯟꯠ 19 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯤ꯫ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯁꯨꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯖꯖ 6ꯅ ꯁꯥꯕ ꯗꯦꯂꯤꯒꯦꯁꯟ ꯉꯔꯥꯡ ꯑꯌꯨꯛ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯖꯖ 4ꯒꯤ ꯗꯦꯂꯤꯒꯦꯁꯟ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯨꯔꯤ꯫ ꯖꯖꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ITPꯁꯤꯡꯒ ꯎꯅꯕꯒ ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯀꯦꯝꯞ, ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯏꯗꯤꯡꯖꯝ ꯕꯣꯟꯈꯨꯔꯥꯏ, ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯩꯁꯅꯥꯝ ꯕꯤꯖꯦꯟꯇꯤ ꯗꯦꯕꯤ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯌꯨꯝꯅꯥꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡꯍꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯁꯤꯡꯗ ꯄꯣꯏꯟꯠ 19 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯣꯏꯟꯠꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯈꯨꯗꯛꯇ ꯊꯕꯛ ꯂꯦꯞꯍꯜꯂꯨ ꯑꯃꯗꯤ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ITPꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠꯗ IDPꯁꯤꯡꯗ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯦꯝꯅ ꯀꯦꯖꯨꯑꯦꯂꯤꯇꯤ, OPD ꯑꯃꯗꯤ ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁ ꯇꯧꯕ ꯐꯪꯍꯟꯕ꯫ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯗ ꯍꯥꯟꯅꯗꯒꯤ ꯑꯅꯥꯕ ꯂꯣꯏꯅꯔꯛꯂꯕ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖ IDPꯁꯤꯡꯗ ꯂꯦꯝꯅ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ꯫ ꯇꯔꯦꯠꯁꯨꯕ pꯣꯏꯟꯠꯗ ꯃꯍꯩ ꯇꯝꯂꯤꯕ IDPꯁꯤꯡꯗ ꯃꯍꯩ ꯇꯝꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤ, ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤ, ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤ, ꯍꯣꯁꯇꯦꯜ ꯐꯤꯁꯤꯡ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯦꯝꯅ ꯐꯪꯍꯟꯕ꯫ ꯅꯤꯄꯥꯟꯁꯨꯕ pꯣꯏꯟꯠꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯁꯤꯡꯗ IDPꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯕ꯫ ꯃꯥꯄꯟꯁꯨꯕ ꯄꯣꯏꯟꯠꯗ ꯔꯤꯂꯤꯐ ꯀꯦꯝꯞ, ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯒꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯕ꯫ ꯇꯔꯥꯁꯨꯕ ꯄꯣꯏꯟꯠꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯍꯟꯗꯅꯕ IDPꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯍꯟꯕ꯫ 11ꯁꯨꯕ ꯄꯣꯏꯟꯠꯗ IDPꯁꯤꯡꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯒ꯭ꯔꯤꯚꯦꯟꯁ ꯁꯦꯜ ꯑꯃ ꯍꯥꯡꯗꯣꯛꯄ꯫ 12ꯁꯨꯕ ꯄꯣꯏꯟꯠꯗ IDPꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯗꯣꯃꯦꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠ, OBC ꯁꯥꯔꯇꯤꯐꯤꯀꯦꯠ, ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯂꯦꯟꯗ ꯔꯦꯀꯣꯔꯗꯅꯆꯤꯡꯕ ꯀꯌꯥ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯄꯤꯊꯣꯛꯄꯤꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ 13ꯁꯨꯕ ꯄꯣꯏꯟꯠꯗ ꯍꯥꯏꯔꯤꯕꯗꯤ IDPꯁꯤꯡꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯨꯔꯛꯁ꯭ꯌꯥ ꯕꯤꯃꯥ ꯌꯣꯖꯅꯥ PMSBY ꯒꯨꯝꯕꯅꯆꯤꯡꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10 ꯊꯤꯕ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯤꯗꯦꯟꯇꯦꯜ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯏꯟꯠ 16 ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ IDPꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯔꯥꯟꯕ ꯁꯦꯟꯁꯁ ꯆꯨꯝꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯑꯃꯨꯛꯀꯣ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015ꯒꯤ ꯃꯥꯔꯆ 19 ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ 4 ꯍꯥꯏꯕꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯗꯨꯒ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯨꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯇꯥꯞ ꯂꯩꯁꯪꯊꯦꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯇꯅꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯋꯥꯐꯝ ꯗꯣꯀꯨꯃꯦꯟꯗ ꯌꯨꯝꯐꯝ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯤꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯆꯤꯡꯕꯗ ꯊꯥꯒꯠꯄꯤꯗꯅꯕꯁꯨ ꯑꯃꯨꯀꯣꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯨꯀꯣꯅ ꯃꯤꯌꯥꯝꯅ ꯇꯧꯔꯛꯂꯤꯕ ꯑꯄꯤꯜꯒꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯥꯡ ꯃꯥꯟꯅꯕ ꯃꯤ ꯃꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠ, ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯕ ꯍꯥꯏꯕꯗꯨꯁꯨ ꯂꯦꯞꯂꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯠ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ 4ꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯊꯥ 4ꯒꯤ ꯃꯇꯝ ꯄꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ
ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯦꯟꯁꯁ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯄ ꯑꯁꯦꯡꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀꯣꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯕꯅꯤꯅ ꯑꯔꯥꯟꯕꯗꯨ ꯆꯨꯝꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯨꯜꯂꯥꯎ ꯑꯃ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯁꯤ ꯄꯋꯥꯔ ꯌꯥꯝꯅ ꯂꯩꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯕꯅ ꯀꯃꯤꯁꯟ ꯑꯁꯤꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯗꯔ ꯑꯗꯨ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯧꯗꯨꯅ ꯑꯔꯥꯟꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯔꯦꯀꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯀꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯣ ꯀꯣꯔꯠ ꯆꯠꯄꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯆꯥꯕ ꯃꯌꯥꯝꯗꯨ ꯍꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯍꯟꯗꯅꯕ ꯃꯤꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯪ 2002 ꯑꯃꯗꯤ ꯏꯪ 2013ꯒꯤ ꯁꯦꯟꯁꯁꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯄꯤꯛꯊꯟꯕꯅꯤ꯫ ꯏꯪ 2013ꯒꯤ ꯁꯦꯟꯁꯁꯇ ꯃꯐꯝ ꯈꯔꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯈꯔꯗꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨ ꯆꯍꯤ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ 3-4ꯒꯤ ꯆꯥꯡꯅ ꯄꯣꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯟꯊꯣꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2013ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ 5ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯄꯣꯛꯄ ꯃꯥꯏꯕꯝ ꯍꯦꯃꯟꯇ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯁꯨꯟꯗꯔꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯒꯤ ꯃꯦꯝꯕꯔ ꯆꯣꯡꯊꯥꯞ ꯕꯁꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯅꯨꯡꯆꯟꯅ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ 5ꯗ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯍꯩꯔꯣꯏ 2 ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯟꯅ ꯇꯛꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯗꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯧꯃꯤ ꯈꯔꯅ ꯆꯠꯊꯔꯛꯂꯤꯕ ꯂꯝꯆꯠ ꯀꯥꯝꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯧꯒꯠꯇꯤ꯫ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯅꯕ ꯍꯥꯏꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯐꯤꯂꯝ ꯇꯧꯖꯔꯤꯕꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯅ ꯎꯍꯟꯕꯤꯔꯤꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠꯄꯨ ꯀꯔꯦꯝꯅꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯛꯄꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯃꯤ ꯈꯔꯅ ꯆꯠꯊꯔꯛꯂꯤꯕ ꯂꯝꯆꯠ ꯀꯥꯝꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯧꯒꯠꯇꯤ ꯍꯥꯏꯅ ꯐꯣꯔꯝ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯆꯥꯔꯖ ꯄ꯭ꯔꯦꯝ ꯁꯔꯃꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯈꯣꯏ ꯈꯔꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯃꯇꯨꯡꯗ ꯐꯤꯂꯝꯒꯤ ꯊꯧꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏ꯫ ꯂꯣꯏꯅꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯥꯙꯥꯔ ꯀꯥꯔꯗ ꯂꯤꯡ ꯇꯧꯔꯒ ꯑꯆꯨꯝꯕ ꯚꯣꯇꯔ ꯂꯤꯁ ꯍꯥꯟꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯃꯤꯇꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 4 ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯕ ꯈꯟꯅꯥꯒꯤ ꯕꯦꯟꯆꯅ ꯁꯦꯟꯇꯔꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯦꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯃꯇꯝ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯕꯦꯟꯆ ꯑꯁꯤꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯍꯤꯌꯔꯤꯡ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015ꯒꯤ ꯖꯨꯂꯥꯏ 12 ꯐꯥꯎꯕ ꯌꯩꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯊꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯁꯦꯟꯇꯔꯗ ꯈꯪꯍꯟꯈꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯃꯤꯇꯤ ꯑꯣꯄꯣꯖꯤꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯏꯟ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯕꯦꯁꯦꯁꯣꯔ ꯃꯥꯏꯕꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯥꯙꯥꯔ ꯀꯥꯔꯗꯇ ꯂꯤꯡ ꯇꯧꯔꯒ NRC ꯍꯥꯟꯅ ꯆꯠꯅꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯥꯜꯂꯤ, ꯆꯨꯝꯗꯕ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯆꯨꯝꯕ ꯔꯤꯖꯜꯠ ꯐꯪꯕ ꯉꯝꯂꯣꯏ꯫ ꯏꯪ 2002ꯒꯤ
provincial census asi confirm tawnabi English singa taraga mathude pukhatpa matamdasu pass tawba ngamdana laikhrabani maduna hauzik yamna maru oiribadi English singa amagi census report asi mawong maril tana asumbu report am ohenma sangli masisu semdokpinaba nakal kiyadigi wakat kaya marum lakhi madura joint committee opposing delimitation exercise in Manipur kanglai paksu amani hari sirora sinhai Hairiba committee asi Manipur da lairiba state level organization CSO kaya marumna pullaga Manipur ki damak semkhibani Hairiba committee asi na tungan me case PIL number 22 of 2020 amadi 23 of 2020 asi Yumnam Sa Dilip Kumar president Pandam Jaichandra Konthaujam president IPSA Sanjit Suraisam president in charge Akomlup TS Joshikant vice president IPA Ningthaujab Setan president KSA na punna petitioner oiduna government of India amadi state government gi makok thongbu official mangagi mathakta hokiba English singani ga kun gi June 13 amadi 13 Manipur High Court thaki loiduna KSA amadi IPSA petitioner oiduna atopa PIL amasu file tawraba matungda English singani ga kun gi June 19 court asina emit tawkhrabani loiduna Aadhaar link tawraga head wise account tawduna English singani ga kun ga turuk phawba lusingadabani hari Cholasina aroibada haribadi Seraksida handak thaum gi manungda delimitation tawbigi order thurak libasi Manipur thuklibi irang asina maram oiraga pangthokpa ngamloidabana maram oiraga oithok loidaba mani maram aduna asiguma delimitation asi Aadhaar card link tawraga headwise count tawduna English singani ga amagi census asi hana sumtokadabani madugi matungda makha taba delimitation gi thaba asi pekhat pakari so ayet palaiti haiba wafam asi thamlakli loidana hana sanctionliba process asi da makha tana leptana sanction bana ahen ma khongthang oigini haina lowi heri NET 2025 aspirants singi nungairaba pauzal ama puduna laksari Know Your Level mega test series ama Bio 360 NET success center lakliba tang kunga manga thahum English singani ga kunga manga di haujaragani apunba test masing manga ni adongi sanagadaba matam yengbiraga hariba 5 mega test series asi saruk yabi hau Bio 360 NET success center da pangliba course singdi NET regular course revision course test series ni limited sit ni subnagi lupa sangwa khatang TV raga hairaba kanaba singa silobi hau haujumak pau phobirau Bio 360 NET success center khoi gi address ti Hodam Narak Masin opposite Kaisampat Oil Pump near Comet Tutorial Airport Road ni contact number 8575587677 ni Loisulak po nang asi phone kiba kangla pau gi editorial myam ni special content moina myam na thamjagi Yeknabada Haijaraga Wathok ki waroisin purak na bokhona pham thokpra India gi aroiba ngamkhai border state Manipur gi apun saktam thugairag illegal migrant sin kuki zaunar ko tourism goeba lebak zalengam cm na mitai miya gi mathakta paktak miya chatharaki bisai ani mapum hajarakli center amasum state ani da BJP gi double injelenga klairabasu wathok asigi waroisin purak ngamdana lairakhi badagi central government waroisin purakna bani haiduna NBN lusingba popular government gi chief minister resign to holaba matung assembly suspended animation thamduna president rule PR thamlakrabasu wathok asigi waroisin purak ngamdana lairakhiba tha ama phanjalakli Leba asida landarakhiba sin kuki jau tourist na makhoigi panam phangdriba phawba khulai thadokloi haiba khongphamdigi haujuk phawba khongba letri central government state lengak inturaga center na hakthengna lengak lon gi subli paisinduna wathoki waroisin purakna bo hotnari habisi tha kya gi matungda waroisin purakadoribano haiba langtakna bo wang lerakli State ki lengak ki mapangal punamak India lengak lon gi makok president na paisalabasu laibak ki mathakta landarakhiba lamen tuhen besing lakshin na bo honabada matam sangna lawbagi maram karigi no habisni thawong asi laibak thugaina bo hotnari besing gi aningba apambagi matungina waroisin puraknaba haijanon jabadagi matam sanghan mani haibada hema matukloi Laibak ki mathakta landarakli besing da haijanon jaraga makoi aningba apamba makha pona waroisin purakna bo hona batarabadi malem gi laibak sing India government gi thawong adu khwaidi ki pangdaba amadi wathok asigi marumda Aronba agenda ama leirabra haiba miyam gi mafam da leirakhiba singnaba sing adu asum bani haina lawroidabagi maram laiti Central government of Manipur PR thamjinduna landarakhiba kuki amadi lalngak liba mite anina Bible lani kusuklai sing lengak te pikhalang ba tuan ba matam anirak thaki baduda lal ngak li ba mitei khunja sing sijina bu khulai sing punama thingat khri adubo laibak ki apun ba saktam thugaina ba landarak li illegal immigrants migrants sin kuki zau narco terrorist sing ge mekedigi lengak te khulai thingalak te bi mathakta
ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯅ ꯈꯝ ꯊꯦꯡꯕ ꯃꯑꯣꯡꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯗ PR ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯇꯧꯗꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯊꯣꯛꯏ꯫ PR ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯊꯝꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯔꯦꯝꯕ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯗꯕ ꯉꯝꯒꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ, ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯦ, ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣल ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯕꯗꯤ PR ꯊꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯈꯤ꯫ ꯁꯦꯟꯇꯔꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣल ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯃꯤꯒꯤ ꯅꯣꯡꯃꯩ ꯁꯤꯟꯗꯣꯜꯒꯤ ꯃꯈꯥꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯩꯔꯛꯂꯤꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨ ꯂꯨꯝꯅ ꯂꯧꯔꯒ ꯂꯥꯜ ꯉꯥꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯀꯥꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕ ꯀꯅꯥꯅ ꯃꯁꯛ ꯈꯪꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯂꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯣꯏꯃꯤ ꯑꯣꯏꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯂꯧꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯆꯤꯟꯗ ꯈꯛꯇ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯃꯍꯨꯠ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯂꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯤꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯈꯨꯠꯂꯩ ꯊꯨꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯔꯥꯜꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯒ ꯏꯔꯣꯏꯅꯅ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯇꯥꯟꯊꯣꯛꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯌꯦꯛꯅꯕꯗ ꯍꯥꯏꯖ ꯅꯣꯟꯖꯔꯒ ꯂꯩꯕꯗꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯠ ꯑꯣꯏꯅ ꯃꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯇꯦꯟꯇꯛꯄ ꯍꯦꯗꯂꯥꯏꯟ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯅꯤꯡꯊꯧꯖꯝ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯃꯗꯤ ꯃꯥꯁꯇꯔ ꯁ꯭ꯇꯦꯂꯤꯟ ꯊꯧꯗꯥꯝꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫